saktamda singnarakpa khudingmak hiram amatada compromise tawroi haiba wafam Ministry of Home Affairs da khangal lamlaba matung Manipur gi Governor ga su faminaduna wari sanakrai haukiba June gi tang kuntra da Manipur gi CSO sing punsinduna mioi taramapan na saba delegation ama MHA ga pung ahum makai chupna tongan ba hiram kayada wari sanaraba matung ngasi Manipur da tholaktuna numidang wairam Pung mga helakpada Governor na chair lauduna DCP Security Advisor Commissioner Home amadi mioi taramapan na saba delegation ga punna wari sanaruraba madung Press Club Major Kul da pangthokiba paugi mifam amada kokomigi convener Khuraizam athaubna paumi singda phongdorakpada Minister of Home Affairs da Manipur gi saktam da singnarakpa khudingma compromise tawroi long term process da Manipur kannaba honagadabani hauzik ki oina short term process da irang loishinaba warishin puraknaba taksilamki madugi matung governor ka unabadu da lokhatkadaba thabak sing amadi lokhatliba thabak singi manung channa IDP sing na masa gi yumda hanjinnaba honabada makha kayagi oiba thabak sing lokhatuna yum saba amadi Makal makha kayagi thabak sing lokhatuna yum saba amadi Lainer draba yum sing semzin naba honaba yumda hanjinbada khudong chadriba singna fabricated house da tongan ba masagi Khaidok naba honaragani haina governor da thazaba pirakle haina phongdokpaga loinina Gwaltavigi thaudoki asingba chumbasu chaliba July thagi manung asida miyamda report ama khanghalagani loinina lomi singi section thorangi maramda immigrants sing sakkhangdoktuna chathanbagi thabak ningchina paikhalli amadi highway chatpa yajiba asi yahannaba khongthang su tha asida paikhalagani haina governor na thazaba pirakle haiba wafam mahakna phongdoki Manipurda handak thok ribirang sina maram oiraga mayum kairaga lanjenaraga leriba miyam asigi oiba makoibu mal masa gi mayumda handallaga leiba honanaba lehenba yananaba gi adumlaba thawrang state government gi side gi koi thawrang to hore aduga hairiba policy koi phase 9 na koi tha ani gi phase 9 na tawra kanda makoi si masa gi mayumda handalanba honanaba onare haiba report si mekona maina koi dugi decision du mai koi punna lomina boro na moi preparation tawba hore hadana tambidei adu hai basi masi dai koi at one time da loina ma ikta hanbang ngam dabi ai adu ahan bagi wena koi changba ya ma phom sing identify tawdana yum saba loiraba sing aduga masagi yum sokdana leramba adugu security gi issue dagi yum du da leibangam dadana chethora leramba sing hanjanana na ba adu matam samna Changchandana Lairoga Yumdi Shoktaba Adubu Nongam Jarapa Quinami Lainadabagi like Pimum Sing Madu refurbish Toba Madu repairing Toba Lunana Hanagi Janbiarba Nong Sari Yum Sing Du Yauna Madu Kandu Kanda phase 9 July Tha Manunda Horokanda October December Powda phase and Yum Toba Hanjanana Bagi Toram Toba Hore and Adugi progress Kama Laire Ani subada koi incident ki thongdoki matangda inquiry committee ki maike digi lantriba report adu makoi ta thambira kuda koi report adu da hanati koi thongdodu da thingna saruk yakiba koi central forces ki adu laba new sing personnel sing involved to biba personnel sing adu hobo yauna koi statement lobuda koi yaugre adu ya mapu pana journalist ki member sing yaugiba prima facie evidence koi Like Badu, member sing young big statement, when a Torokanda, we government, and the later. I quickly CSO Mayamzina, I quit him and Hataki, what is he? Yamaru, but do not as soon as the Kali. I quick CSO Kulaga, come down the money for Saki. Yams, Antan, Saki. I do a quick come down the Halai, Shigi, Anizigi. Impression haibutare anisi miyeng manipuri miyam da thamba aduga masi effectiveness chatlo matamda agi moina lo seriousness makoi marui lori wa sidala akan nasi loina istil community suna wa mani magi advisor da secretary DGP yaw ga leram ba masi gumba mayam singa si asum badunani aduna hojik si akoi ne hena luri badi hari ga mayam singa si lokoi kali lokoi da basi yaroi short term policy da hi hari mayam ni thambi gre hojik long term policy da just akoi na territory integrity asi compromise to yadaba haibase so parliamentary guarantee or constitutional guarantee to safeguard the historically evolved
territorial integrity of Manipur se masi yang phajana report to hobe makoi su thamobi masi long tam thamaga masi process la amutunga masi program process cha oina hojiki hali na je tawgudam haina aduna akoi thagachari agi Manipur miyambu koi nujin najari ba koi Manipur CSO sing disasari ba koi maike degi aduna akoi na hoshu kijari baji akoi na kamaina sali kamaina hanai haibasida akoi kamdona makhata na अपुनगी वाखलोन जिन होरगा हुजिक तैबा मेथ्रिजिगी लाइबा इशु से कमदोंनो पुथदुना इकोइना सल्ली हाइबसे मियाम पीगिनि हाइबसने हेन लुमना लग्जरी हाइबो वाखन जि थमजरगा मियामगी वाखलोन लोइना ना मखाताना थबसिम ससेन